ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯃꯁꯤ ꯃꯈꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯝꯕꯤꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯑꯇꯩꯗ ꯅꯝꯒꯗꯕ ꯅꯠꯇꯦꯀꯣ ꯁ꯭ꯋꯥꯏꯗ ꯁꯠ ꯂꯥꯎꯅ ꯍꯥꯏꯅ ꯇꯛ ꯂꯥꯎ ꯅꯝꯕꯤꯔꯣ ꯁꯤꯒꯤꯁꯤꯗ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯣꯗꯤꯑꯣ ꯇ꯭ꯔꯤꯛꯁꯇ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯍꯟꯗꯛꯅ ꯊꯥꯏ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯈꯣꯟꯁꯦ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯇꯥꯔꯅꯤ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯅꯤꯡꯗ꯭ꯔꯖꯥꯠꯅꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯖꯥꯠꯅꯤꯀꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯁ ꯇꯧꯊꯣꯛ ꯕ꯭ꯔꯁ ꯇꯧꯊꯣꯛ ꯈꯣ ꯑꯗꯨꯗ ꯇꯧꯁꯜ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯇꯣꯝꯗ ꯇꯧꯖꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯕ꯭ꯔꯁ 이마 이마 까이누니 마 란 ꯌꯥꯝ ꯇꯧꯔꯕꯅꯤ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯒ ꯅꯝꯕ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ 이마 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 나ꯇꯧꯒꯅꯨ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯅꯪ ꯂꯥꯛꯄꯗ ꯀꯧꯔꯤꯕꯗꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯀꯥꯎꯍꯜꯂꯣꯕ ꯌꯥꯗꯦ ꯍꯥꯎ ꯃꯣꯏ ꯀꯩꯅꯣꯗꯣ ꯅꯣꯡ ꯇꯥꯔꯛꯄ ꯋꯥꯅꯤ ꯑꯩ ꯌꯥꯗꯦ ꯅꯣꯡ ꯇꯥꯔꯛꯄ ꯋꯥꯅꯤꯗ ꯅꯣꯡ ꯇꯥꯏ ꯅꯣꯡ ꯇꯥꯔꯦ ꯂꯤꯖꯨꯟꯁꯦ ꯏꯃꯥ ꯂꯣꯏ ꯆꯣꯡꯉꯦꯁꯦ 이제 난 뽕이야 저게 ꯅꯪ 나라다 ꯂꯤꯖꯨꯟꯁꯤ ꯊꯕꯛ ꯆꯠꯊꯣꯛꯇꯣꯏꯅꯤ ꯃꯥ ꯁꯠ ꯁꯠ ꯃꯉꯣꯟꯗ ꯇꯧꯔꯝꯃꯒ ꯑꯦꯁ ꯏꯃꯥ ꯇꯝ ꯇꯝ ꯇꯧꯃꯤ ꯅꯪ ꯂꯥꯛꯀꯅꯣ 이마 ꯅꯪ ꯂꯥꯛꯀꯅꯣ 나간다 손들 빠 ꯄꯥꯂꯦꯟ ꯄꯥꯟꯊꯣꯏꯗꯤ 네 그치 안비행이네 나가 구독 치기가 야거든 그만 스마일 떠오르는 하라게 이마 야래 야래 홍조 저리 구조 저리 그나 저 할리나 그나 저 할리나 나 낭나네 피를 눕고 이마 낭나네 이마 낭 까추비니 쪼래 쪼래 이시부터 치르봐 치레 가서 이마 같은 세가로 박한도 맞진 세라니야 야니 너희 맘 장는네 하토로 마치도 빠지나 아이 미가세 붕당 타이 뜨는데 미불럭 토게 낭네 이런 럭 토거든 이마 그러니까 주면다 너뭐 짜요 들어 이마 아이 미제 척부야로 난 그럼 저도 이마가지 난 지금 이마 양탕이네 빨리니까 자도나 아이 괜찮아 짜닝이 됐대 나 자루더라 나가 잡았다 나만 빨리도 저거이지 나 어딘가 그라발리 얌 떠보도 찰러 천에 막었대 데크로 혼도 그로 짜로 나거노 아이 짜르게 해버네 아이 짜게 아이 하고 짜게 먹는 거요. 난 프로포야. 난 프로포야